ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯝꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯈꯣꯡꯒ꯭ꯔꯥꯎꯗ ꯄꯣꯀꯦꯠꯇꯤ ꯌꯥꯎꯔꯒ ꯀꯔꯤꯁꯨ ꯌꯥꯎꯗꯕ, ꯈꯣꯡꯒ꯭ꯔꯥꯎꯗ ꯄꯣꯀꯦꯠꯇꯤ ꯌꯥꯎꯔꯒ ꯀꯔꯤꯁꯨ ꯌꯥꯎꯗꯕꯤꯗ ꯆꯠꯄꯁꯦ ꯃꯁꯤ ꯇꯥꯏꯕꯪ ꯄꯥꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅꯤꯕ. ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯆꯠꯄꯁꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯀꯤꯒꯅꯤꯕ. ꯄꯨꯟꯁꯤꯗ ꯃꯁꯤꯃ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯗꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯑꯁꯦ, ꯋꯥꯍꯩꯁꯤ ꯌꯥꯝꯅ ꯂꯨꯏꯕ, ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄꯁꯦ ꯌꯥꯝꯅ ꯂꯨꯏꯕ. ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯤꯑꯣꯏꯕ ꯑꯃꯒ ꯅꯨꯡꯁꯤꯅꯍꯜꯂꯤ, ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯤꯑꯣꯏꯕ ꯑꯃꯒ ꯌꯦꯛꯅꯍꯜꯂꯤꯕ. ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩꯈꯤꯒꯅꯤꯕ. ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯏꯅꯁꯨ ꯂꯩꯈꯤꯒꯅꯤꯕ. ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯨꯏꯕ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯄꯨꯖꯥꯒ ꯇꯧꯔꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯈꯣꯠꯂꯤꯕ, ꯑꯩꯈꯣꯏꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ? ꯑꯩꯈꯣꯏ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯏ, ꯃꯤꯒꯤ ꯐꯠꯇꯅꯕ ꯈꯜꯂꯤ, ꯑꯗꯨꯒ ꯏꯁꯣꯔꯗꯁꯨ ꯅꯤꯡꯖꯔꯗꯨꯅ ꯄꯨꯖꯥꯒ ꯇꯧꯔꯗꯨꯅ ꯍꯣꯠꯅꯒꯅꯤꯕ. ꯅꯪꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯅꯣꯛꯍꯟꯕ ꯉꯝꯂꯕ, ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯐꯅꯅꯕ ꯊꯕꯛ ꯇꯧꯔꯕ, ꯏꯃꯨꯡ ꯃꯅꯨꯡꯗ ꯙꯨꯞ ꯊꯥꯃꯩ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯥꯡꯃꯩ ꯊꯥꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ. ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯅꯕ ꯇꯧꯔꯕ, ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯅꯕ ꯈꯜꯂꯕ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯄꯨꯖꯥ ꯇꯧꯔꯗꯨꯅ ꯂꯥꯏ ꯅꯤꯡꯂꯗꯨꯅ ꯂꯥꯏꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏꯕ. ꯃꯔꯝ ꯑꯁꯤꯅ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗꯀꯣ ꯑꯩꯈꯣꯏ ꯂꯥꯏ ꯅꯤꯡꯕꯕꯨ ꯈꯪꯗꯦ ꯑꯃꯕꯨ ꯈꯪꯗꯦ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯊꯃꯣꯏ ꯁꯦꯡꯕ. ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯐꯠꯇꯅꯕ ꯇꯧꯔꯕ ꯇꯨꯡꯗ ꯂꯥꯏ ꯅꯤꯡꯂꯒ ꯂꯥꯏ ꯑꯗꯨꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤꯒꯗ꯭ꯔꯕ? ꯄꯨꯟꯁꯤꯗ ꯌꯥꯔꯒꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯅꯅꯕ, ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯗ ꯄꯨꯟꯅ ꯂꯦꯞꯄꯤꯅꯕ ꯉꯝꯅꯅꯕ, ꯂꯦꯞꯄꯤꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯕ. ꯃꯇꯝ ꯑꯗꯨꯗ ꯅꯪ ꯂꯥꯏ ꯅꯤꯡꯉꯨ, ꯏꯁꯣꯔꯅꯁꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯅꯪ ꯅꯤꯡꯖꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯛꯀꯅꯤꯕ. ꯐꯠꯇꯅꯕ ꯇꯧꯔꯒ ꯏꯁꯣꯔꯗ ꯅꯤꯡꯂꯒ ꯏꯁꯣꯔꯅ ꯅꯪꯒꯤ ꯅꯤꯡꯖꯔꯤꯕ ꯑꯁꯥ ꯃꯪꯂꯥꯟ ꯃꯌꯥꯝꯁꯤꯡꯗꯨꯕꯨ ꯑꯦꯛꯁꯦꯞ ꯇꯧꯈꯤꯒꯗ꯭ꯔꯣꯕ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒꯅꯤ, ꯏꯁꯣꯔꯗ ꯂꯥꯏ ꯅꯤꯡꯂꯒꯅꯤ, ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕ? ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯤꯕꯨ ꯅꯣꯛꯅꯅꯕ, ꯅꯨꯡꯉꯥꯏꯍꯟꯅꯕ ꯋꯥꯈꯜ ꯆꯦꯜꯂꯕ, ꯍꯣꯠꯅꯔꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯂꯥꯏ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯟꯕꯒꯤꯁꯨ ꯃꯊꯧ ꯇꯥꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ.